Masi nanagadaba asi classes ki lairik laisu mai hi thak taru haiba lairik adugi anisuba Laatam haidi anisuba chapter Mee-Oibagee Marup computer haiba para adu karuna pagadage haiba adugi matangda hana nenejagani masi hana mamangda upload tawgiba adugi makha chathajarakpani list 18.1 haibadi upload tawba 39 subani Class 6 Manipuri Lairik Laatam to Mee-Oibagee Marup computer page 11 third paragraph continue haibadi mamangda upload tawkiba adugi makha chatharakpani mathakki hiramsing asina aroiba nate computer gi Sijinafam mapan naidana laikre bank ta sel thamjinba bank tagi sel lokthokpa loisang singda khusumal saba hisab suba advertise tawba asina singbani atai hiram kayadasu computer Sijinaduna Mee-Oibagee Marup oina mateng pangli page 12 adi lamai tarani so shubada aruba wahaigi wahantho ahanbada chakatpa khunai marang kaiba samas nungai yaifaba samas Anisubda yangna madi thuna matam changdana ahum subda magazine chefom mari subda offset press abdi masi wahan thokti mukna chutlaba plate amada mayek tahalaga cheda amuk tahanduna namba Sapa mo mga subada design habidi mo mataw taru subada manufacturing suba saba tare subada tangkap matang nipan subada park adi mi punpam gari thapam Mapan subda reservation kansinduna thamba khaktuna thamba aduga tara subda complex apunba mafam taramathoy subda internet computer mayam amabu telephone na chingba sijinaduna samnahanba tranithoi subada email computer gi matengna chithi thadok thajin tawba traundu subada tele medicine arapada leiba anaba singbu computer gi matengna layengbagi Thaba Tara Mari Subada Camera Si Wahan Thokti Photo Namnaba Machine Ama Trauma Subada Malem Khungang Prithivi Si Apikpa Khungang Amani Haina Lauba Nasigidi Matang Nasida Classes ki Manipuri Lairik Laisu chapter number 2 haidi Laatam anisibagi Mee-Oibagee Marup computer haiba para adugi aruba saruki paba tamba amasung aruba waigi wan thoki matau karamna phongthokpagi haibagi matangda paba tamba gi matangni sideda ulibasi sideda lum nami basi sida lum nami sida lum nami sida lum nami haibasing asi
inapta falling tone oina haidi arumba oina sijine sumai tawdana chaitab khudingi arumba masung ayang malai masigi matangda mafamasida nainabadi yamna sangrani adu atopa channel amada Manipur languages features haiba adu da oina arumayangi matangdadi nainazarage sidadi nainazaroi channel asigi mami KANGLEIPAK student teachers IMPHAL aina kaujai channel asibu yengbiriba classes ke chhatra chhatri sing mama pa sing awan apa haibirau hanba yengor ge channel na se like to subscribe amasung share to biramu awan pa haibira pa sing du mathak bi upload to matamda semdok jage yengbiriba khudima ngakam premesor na thagat pa phongjok chari mathang ge upload to matamda ai khoi puna amu unaminasi